ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯗꯒꯤ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯁꯤ ꯑꯅꯥꯕ ꯊꯣꯛꯀꯗꯧꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯒꯤ ꯑꯃꯝꯕꯒꯤ ꯖꯥꯗꯨ ꯃꯟꯇꯔꯒꯤ ꯄꯥꯡꯒꯜꯗꯒꯤ ꯑꯊꯦꯝꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯂꯣꯏꯅꯕꯤꯕ 이마누엘 ꯂꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ 아멘. ꯃꯌꯥꯝ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯌꯥꯝ ꯍꯔꯥꯎꯕ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯃꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯇꯪ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯗꯛ ꯀꯦꯟꯁꯔꯅ ꯅꯥꯔꯝꯂꯕꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯃ ꯆꯍꯤ kaya ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯉꯝꯗꯗꯨꯅ ꯍꯤꯞꯄ ꯉꯝꯗꯗꯨꯅ ꯃꯌꯥꯝ ꯍꯤꯞꯄ ꯐꯥꯎꯕꯗ ꯆꯦꯞꯄ ꯉꯝꯗꯗꯨꯅ ꯁꯨꯃꯥꯏꯅ ꯈꯨꯠꯀꯤ ꯈꯨꯟꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯎꯞꯄꯒ ꯂꯩꯕꯅꯤ ꯑꯍꯤꯡ kaya tumꯖꯒꯦ 하는 tumba fangdaba adubu ishor 하이나 mana kapsaba laujabadagi ishorna tabiraga akoigi ima ani khakna ishor thajabi ima ani khakpu ishorna sijinaraga ichandugi mayumda thabiraga ishorgi wahai haibiba aduga aigi number pibiraga aingonda oza aigi damakta prayer tobiu haina aina prayer tawjekraba matungdagi ishorgi thawjaldagi mayam adum tapna phabase hogalakpani aduga aikoina paisagi oina sulpa lising 10 mateng pangjakhibani chanduda adu mayam ngasi se chanduna phone tawbiraga ibung ai lepa ngame ibung ai chatpa ngame haibagi amna harauba wahai phongdok pirakpani haiba ichan gaiga sanajaba haiba ichan gi testimony ado living testimony ado mayam da tahanjarake mayam gi prayer gi mateng dagi suni aikoi thajaraba ishwar gi macha aikoi se aikoina christian hairaga khakta yaroi aikoi gi thabak na khangani thabak yaudaba thajabadi aremani mayam aina ichan nangbu yam nungsi haina hairaga migi wajariba chana thaknabagi wajaba matamda paisagi oina mateng pangbidregadi adu thabak yaudaba thajaba kawi mayam adubu ishorna aikoida loina biba aikoigi ministries di mayam ai katagi nate aikoi subscriber oiriba aikoi adom punamakki damakta ne ina tawjaribasi sarga da aikoi punamakki mana chawkani thagachari mayam ai holy bible dagi sogi wahai ama kadang pathokserake Holy Bible da mayam Matthew gi chapter 11 gi verse ko nipan dagi na 28 dagi na 30 da sumna 30 fawba gi manung da sumna hairi chokthara amasung polum pubasa aingonda lau aina ne khoibu patha hanbigani aigi potpu na thakta thongalu amasung aingonda gi tamjau maramdi aidi pukning tappi amasung thamoi da nolui aduga nekhoina nekhoi gi thawai gi damak patha ba fangani maramdi aigi potpu di lai amasung aigi polum di yange chokthara waraba thabakana subasa aingonda lau haibadi kanagumba choktharaba waraba thabak anabagi maram oiraga leitalairagi maram oiraga any kind of problem na dombu chokthaba langtaknaba kiba oiba taragadi Jesus Christa hairiba jati punamakpu nungsibiba mapuna adombu kauri se kauri se karigino adombu pothahan gi haina kaubani adumgi anaba kokhange awaba kokhange Yesu Christa na ngamdaba amata leite mayam Yesu Christa bu da sengna thamoidagi kaujaba matamda ishorna punamak oithokpi aduga nekhoina gi thawai gi damak pothaba fangani hakchang khaktanate thawai gi damak tasu pothaba fangagani maramdi heaven haibase mahakki mafamni heaven haibase sargana phambalni taibang panna khongnetni ishorgi Hallelujah. Aduga makhada hairi maramdi aigi potpu di lai amasung aigi polum di yangi. Alai ba potpu ayang ba polum ekoida thongjan bige ekoigi alum baduna mana laukrage magi ajang baduna ekoida pibige haibani ekoi ana baduna mana laukrage nate already laukrabani magi hakchang na takiba dakphamna ekoi na ba faribani kalbari gi cross ta mana shikibado ekoina pap ta norok ta tagadabagi yaukre 나가다부 예까다부기 야우크레 아코이나 꼭비방 아무다부기 everything 파타바 punamakki maru haurakpam pap ki damakta ni mana shikiba adubu ishorna siba yade humni shuba numite hingali praise the lord mayam athoiba living testimony hujikta matang mamangde channel na phongdok pirakpani yam haraujaba loina na ina semjabani akoi ishorbu thagat minasi aduga yangbiri basing adom share toba kaubiramgano Facebook ta WhatsApp ta whatever adomgi friend circle singda amasung ishor khangjadirba singdasu phongdok piu aduga maikhoina ishorgi nungsiba khangakpo oiseno thagachuri mayam aduga adom share tawbiramo aduga adomgi mamal leraba yamlaba comment phongdok piramo
Prabhu Jesu Christ ki thawjal adom sing matam chupada loina bibo isanu Prabhu Jesu Christ na adom gi anai kuhan bibo isanu mahak di afaba yaw sen mani mahak na khoi digi demand tawde lupa ma katlu haina haide akhoi anaba fahanna bagi damakta mamali yaudana akhoi bu kan bibani mamali yaudana kan bibani amasung ngasidi Christian haina haiba adubo minungsi khangdaba kokpiba ngamdaba nupi angang hatokpa siguma Christian singi mamangda akhoi uthoksi thawai aseng mana loina ba Christian nauna pokpa Christian karino Jesu gi matungin se Krista gi tungin bado Christian natra Jesu gi matungin si aina ne khoida no ya thang ama piri ne khoina ne khogi yumlon na babuna sama kum na nungsiu ne khoina lon handok pataraga su ne khoina healing to pataraga su ne khoina laira bada pi pataraga su ne pija pataraga su ne khoina ne khogi hakchang bu maina chakthok han pataraga su taraga su ne khoida nungsi ba yaudrga di ne khoi khingli ba kortana masung thilli ba semung amago moire nungsi ba Jesu Christa mahak ki maming ni nungsiba nungsirakpa matamda Jesu na nungda lerekpa matamda kokpiba ngakpiba chanpiba mateng pangpiba migi awaba matamda mittagi pitarakani aduni matamduga ni Christa gi tungin ba Christian haigado se mingna chahi yamaga yamna Christian oiraga experience na yagado banate second ama katang mana Jesu thaje kiba matamda taseng na thaje kiba oiraga di Jesu gi machanupani machanupini Praise the Lord. Athoiba testimony staminarese. Prabhu Jesu na dom na matam chupada loina biboisen. Amen. Ibung aina hainingba hara hadi nungaiba paw tamningba. Habiu ne jan. Ai ngahangedi khongga tingthoga yandaraga phamne habdo. Ngasidine. Khongdo tingthoe khutna ngaaga phamambado. Khut ngaktre phajana phamangame ai. Hallelujah, hallelujah. Aduga chatpada ju chaisu paiga chatpado ngarangdi yamna lummanebako. Ngasi pung yang aigi khwangjida aromba ama yawbaneba ngarangde ai chatpa matamda. Ado ngasi pung yang halami sorna. Hallelujah, praise the Lord. Chatpada ju yange phamba ju ngamme phamba ju phajana haidi ngahange ngambadi khutna ngakpanebako ngasi khutna ngaktre. Hanagi aigi phibamda aina phamjabado adumaina phamba ngamme do ibung jam thagatle sorbu jam thagatle ibung yam nungsiye aigi hek pokminaba ibung makni khallamne mani aduna aigi awaba nungaiba ibungda loina hairadamne aina hoi chen ai ngasi ibungda phone thabakpudi ibung yam chilamnganibako ado aina aigi harauba pause hoi ibung yamna tahaningba aina tamningba dugi tawraini isu yam taningi sengi harauba nungaiba pause ngasidi ibung aina phammagani phone tawraiji ibungda hangediko hippaga tawbane ngasidi phammaga tawraine ngasidi phammaba ngammabanina ko sakka ibung unaraju yare ai harauwe ngasidi am harauwe ai ngarang ahing chuppa ai sorda haijaiye ngarang de ahing tumde chatningbagi mayaina aije hanagi dumaina chatningbagi aingonda ngarang yam kanna phawe duna ai sorda mittagi pi taraga ai sorda am haijaiye ngarang di oja kano ibung ado aina haijabagi matungina aije ngarang di chatningba hakchangda ko hanagi dumaina chatningbado hangai phawe do ngarang ni hen ai chatningba phawe ado aina ngasidi nongjibu ngala jalane aisibu amtadi chatningida na aije nong nganba yengaga leire ngasidi phamungdagi khong animak ithanna thangdaba ngamme ibung ibungbu yam thagatle ibung ai ibung yam nungsi thapoi sengna ibungbu nungsi aigi pokminaba ibungmakni khallaga ibungbu yam nungsi ibungbu yam unninge ibunggi manaktaga ainaga naknarammadiko ai lakani ado lappabanina upai leitre ai ado ai naba pharaga chatpa phajana ngamamge ibung lauko soidana lakani chen nakta laktoini hoi chen matam chupada isona loina bibo isanu chen nomagi fagalagani Shona chandagi damakta isangi damakta prayer to bodai ngon thamoida ishona phawan bibdo soidan phagani aduga ishona yam nungsiba ichanni ichan mangida wajarakhibodo ichanna utang uppaga adudi ichangi khuningna ngakpa adu khuningdusu amuk narakpodo uppa ngamtaba lengba ngamtaba aduga ichanna kapkhiba ishor aina kaugibodo adu Jesu Christana pajana tarheba aduna ni ichangi awabado nomagi nungaibado onthorakani
ꯏꯆꯟꯅ ꯋꯥꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯛꯀꯅꯤ ꯍꯣꯏ ꯌꯥꯝ ꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯛ ꯎꯅꯗ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯏꯆꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯟꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯉꯁꯤꯗꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯩꯇꯩꯒꯤ ꯅꯥꯒꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯠꯀꯤ ꯃꯌꯥꯝꯅꯁꯨ ꯏꯆꯟꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯅꯤ ꯑꯗꯣ ꯃꯇꯦꯡꯁꯨ ꯉꯝꯖꯕ ꯄꯥꯡꯕꯤꯔꯛꯄꯅꯤ ꯃꯌꯥꯝꯗꯁꯨ ꯍꯔꯥꯎꯕꯒꯤ ꯄꯥꯎꯁꯦ ꯐꯣꯡꯗꯣꯛꯀꯦꯀꯣ ꯏꯆꯟ ꯍꯣꯏ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯃꯥꯕꯣꯛ ꯉꯔꯥꯡ ꯂꯥꯛꯑꯝꯕ ꯃꯥꯕꯣꯛ ꯍꯣꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯁꯤꯗꯒꯤ ꯅꯛꯅꯕ ꯃꯥꯕꯣꯛ ꯍꯣꯏꯗꯗꯤ ꯍꯥꯟꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯩꯅ ꯑꯗꯣ ꯃꯥꯕꯣꯛ ꯉꯔꯥꯡ ꯂꯥꯛꯑꯝꯕꯗꯁꯨ ꯑꯣꯖꯥꯗ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯥꯕꯣꯛ ꯍꯣꯏ ꯆꯤꯆꯦ ꯇꯥꯡ 10 ꯃꯅꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯆꯤꯆꯦ ꯍꯣꯏꯗꯣ ꯂꯣꯏ ꯍꯥꯏꯈ꯭ꯔꯒꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯦ ꯃꯄꯣꯛ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯣꯖꯥ ꯑꯩ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯔꯥꯎꯃꯟꯗꯅ ꯑꯩ ꯋꯥꯒꯁꯦ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯣꯏ ꯏꯆꯟꯅ ꯍꯔꯥꯎꯕꯁꯤꯅꯤ ꯑꯩꯅ ꯇꯥꯔꯒ ꯍꯔꯥꯎꯔꯤꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯏꯆꯟꯗ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯗꯣ ꯏꯆꯟꯒꯤ ꯑꯍꯥꯎꯕ ꯑꯃ ꯂꯩꯅ ꯆꯥꯕꯤꯌꯨ ꯍꯥꯏꯕꯗꯣ ꯆꯥꯔꯕꯣ ꯑꯩ ꯆꯥꯗ꯭ꯔꯤꯕꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯍꯥꯏꯁꯦꯀꯣ ꯑꯩꯅꯅꯦ ꯆꯥꯗꯕꯒꯤ ꯃꯔꯝꯗꯤꯀꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯌꯥꯝ ꯍꯥꯎꯅ ꯆꯥꯅꯤꯡꯕ ꯌꯥꯝ ꯍꯦꯟꯅ ꯐꯥꯎꯕ ꯑꯃ ꯄꯣꯠ ꯑꯃ ꯑꯩꯉꯣꯟꯗ ꯂꯥꯛꯄꯗꯣ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯆꯤꯟꯗ ꯍꯥꯏꯖꯟꯗꯕꯤꯗꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩ ꯆꯥꯅꯤꯡꯕ ꯐꯥꯎꯕ ꯅꯨꯃꯤꯠꯇ ꯑꯩ ꯐꯔꯒꯦ ꯈꯜꯂꯒ ꯑꯗꯨꯗꯣ ꯍꯥꯎꯅ ꯆꯥꯒꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯑꯗꯨꯁꯨ ꯌꯥꯝ ꯐꯕ ꯌꯥꯝꯅ ꯀꯩꯅꯣ ꯋꯥꯈꯜꯅꯤ ꯌꯥꯝꯅ ꯑꯩꯅ ꯀꯩꯅꯣ ꯃꯥꯕꯣꯛ ꯍꯣꯏꯗ ꯁꯤꯡꯍꯥꯔ ꯆꯥꯅꯤꯡꯉꯦꯅ ꯁꯤꯡꯍꯥꯔ ꯉꯔꯥꯡ ꯂꯩꯕꯤꯔꯦ ꯃꯥꯕꯣꯛ ꯍꯣꯏꯗꯨꯅ ꯑꯗꯣ ꯑꯩꯅ ꯑꯃ ꯆꯥꯅꯤꯡꯕ ꯐꯥꯎꯕ ꯆꯤꯛꯀꯟ ꯆꯧ ꯆꯥꯅꯤꯡꯉꯦꯅ ꯆꯤꯆꯦ ꯍꯣꯏꯅ ꯂꯩꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯀꯣ ꯑꯣꯖꯥꯒꯤ ꯄꯩꯁꯥꯗꯣ ꯊꯝꯃꯤ ꯀꯩꯅꯣ ꯏꯕꯨꯡꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯣ ꯊꯝꯃꯤ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯍꯦꯟꯅ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯗꯣ ꯆꯥꯒꯦ ꯑꯗꯨꯒ ꯃꯥꯕꯣꯛꯅ ꯉꯔꯥꯡ ꯔꯨꯃꯥꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯐꯤ ꯑꯃ ꯃꯆꯦꯠ ꯑꯃ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯀꯩꯅꯣ ꯌꯥꯝꯅ ꯃꯌꯦꯛ ꯋꯥꯍꯩ ꯐꯖꯕ ꯏꯌꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯕꯥꯏꯕꯜ ꯑꯃꯁꯨ ꯑꯁꯦꯡꯕ ꯕꯥꯏꯕꯜ ꯑꯃ ꯄꯤꯕꯤꯔꯝꯃꯦ ꯃꯥꯕꯣꯛꯇꯨꯅ ꯑꯩꯅ ꯉꯔꯥꯡ ꯄꯥꯕ ꯃꯇꯝꯗ ꯑꯩ ꯉꯍꯥꯟꯗꯩ ꯄꯥꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯏꯁꯩ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯏꯁꯩꯗꯣ ꯑꯩꯅ ꯁꯨꯝ ꯏꯁꯩ ꯁꯛꯅꯤꯡꯗꯅ ꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗꯀꯣ ꯀꯩꯅꯣ ꯄꯦꯖ 931ꯗꯔ ꯀꯩꯅꯣꯝꯃ ꯑꯩ ꯅꯤꯡꯁꯤꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ 91 ꯊꯥꯏꯌꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯐꯖꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯥꯊꯤꯔꯕ ꯂꯩꯅꯥꯗꯒꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯇꯨꯗꯨꯅ ꯀꯨꯞꯁꯤꯟꯒꯅꯤ ꯀꯥꯏꯅꯒ ꯑꯩꯒꯤ ꯍꯥꯏꯗꯤ ꯁꯥꯊꯤꯔꯕ ꯂꯩꯅꯥꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯨꯞꯁꯟꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯦꯡꯅꯩꯕꯀꯣ ꯏꯕꯨꯡꯉꯩꯅ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯩꯅ ꯄꯥꯔꯒ ꯑꯩꯅ ꯄ꯭ꯔꯊꯅꯥꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯦ ꯉꯔꯥꯡꯁꯦ ꯑꯩꯅ ꯕꯥꯏꯕꯜꯁꯦ ꯄꯥꯖꯔꯒ ꯑꯩꯉꯣꯟꯗ ꯍꯛꯆꯥꯡꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯉꯁꯥꯏ ꯁꯨꯝ ꯍꯧꯒꯠꯄꯒ ꯑꯩꯁꯦ ꯕꯥꯏꯕꯜ ꯄꯥꯏꯔꯦ ꯇꯧꯕꯗ ꯕꯥꯏꯕꯜꯁꯤꯕꯨ ꯆꯤꯟꯒ ꯁꯦꯡꯗꯗꯤ ꯄꯥꯏꯕ ꯌꯥꯗꯖꯥꯠꯂꯅꯦ ꯀꯥꯏꯗ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯩꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯕꯨꯡ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯍꯔꯥꯎꯕ ꯃꯤꯀꯨꯞꯁꯦ ꯏꯕꯨꯡꯅ ꯃꯤꯠꯃꯥꯡꯃꯛꯇ ꯎꯍꯟꯅꯤꯡꯉꯦ ꯏꯆꯟꯅ ꯏꯕꯨꯡ ꯌꯥꯝ ꯍꯔꯥꯎꯋꯦꯅ ꯑꯩ ꯍꯥꯏꯕ ꯇꯥꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯦ ꯏꯪꯊꯩ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯏꯆꯟꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯔꯤ ꯏꯕꯨꯡꯕꯨꯁꯨ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯃꯤꯅ ꯃꯤꯁꯛ ꯈꯪꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯦꯅ ꯈꯪꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯝꯕ ꯑꯣꯏꯖꯅꯤ ꯏꯕꯨꯡꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯏꯁꯣꯔꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯔꯥꯎꯕꯁꯦ ꯐꯪꯗ꯭ꯔꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯐꯝꯕ ꯉꯝꯕꯗ ꯑꯩ ꯈꯨꯠꯁꯦ ꯑꯍꯥꯟꯕꯗ ꯏꯔꯝꯃꯦꯕꯀꯣ ꯊꯥꯗꯣꯛꯄꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯦ ꯑꯩꯁꯦ ꯈꯨꯠ ꯌꯦꯠꯁꯦ ꯍꯥꯟꯅ ꯊꯥꯗꯣꯛꯄꯅꯦꯕ ꯑꯗꯨꯒ ꯑꯣꯏꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯄꯗ ꯉꯝꯕꯅꯦꯕ ꯑꯩꯁꯦ ꯉꯝꯕꯁꯤꯗ ꯑꯩꯁꯦ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯅꯤꯡꯉꯛꯑꯦ ꯑꯩꯁꯦ ꯆꯠꯄꯁꯤꯗ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩ ꯈꯣꯡ
ꯈꯣꯡ ꯊꯥꯡꯍꯟꯕ ꯉꯝꯍꯟꯕꯤꯔꯦꯅ ꯑꯩꯅ ꯈꯣꯡꯁꯦ ꯑꯃꯅ ꯍꯥꯟꯅ ꯊꯥꯡꯕꯅꯦꯕ ꯁꯤꯗꯩꯗꯨꯗ ꯉꯔꯥꯡ ꯌꯥꯝꯅ ꯂꯨꯝꯃꯒ ꯉꯔꯥꯡꯗꯤ ꯊꯥꯡꯕꯨꯗꯤ ꯊꯥꯡꯉꯦꯕꯀꯣ ꯏꯕꯨꯡ ꯑꯗꯨ ꯉꯔꯥꯡ ꯊꯥꯡꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯨꯝꯕ ꯋꯥꯕ ꯐꯥꯎꯋꯦ ꯉꯁꯤ ꯌꯥꯝꯅ ꯌꯥꯡꯉꯒ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯍꯔꯥꯎꯋꯦ ꯑꯩ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯄ ꯆꯤꯆꯦ ꯍꯣꯏꯗꯁꯨ ꯐꯣꯟ ꯇꯧꯖꯒꯦ ꯏꯕꯨꯡꯗꯁꯨ ꯏꯕꯨꯡꯗ ꯇꯪꯕꯗꯣ ꯃꯥꯅꯤ ꯌꯥꯝ ꯍꯔꯥꯎꯏ ꯏꯆꯟꯅ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯅꯦ ꯑꯩ ꯏꯆꯟꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕꯀꯣ ꯍꯣꯏ ꯏꯆꯟ ꯍꯧꯖꯤꯛ ꯏꯆꯟꯅꯁꯨ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯏꯆꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯍꯥꯏꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯥꯗꯤ ꯃꯤꯒꯤꯅꯤ ꯃꯥꯗꯤ ꯍꯥꯎꯒꯤ ꯂꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯟꯗꯣꯛꯑꯝꯕ ꯙꯔꯃꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯕꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯅ ꯏꯆꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯖꯗ꯭ꯔꯤꯕ ꯁꯤꯡꯗ ꯏꯆꯟꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯏꯄꯥ ꯏꯁꯣꯔꯁꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯤ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯦ ꯁꯤꯗꯤꯀꯣ ꯑꯩꯈꯣই ꯃꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯁꯣꯔꯁꯤꯗꯤ ꯑꯍꯤꯡꯕ ꯑꯁꯦꯡꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯁꯣꯔꯅꯦ ꯑꯩꯅ ꯀꯞꯄꯒ lauragga ꯇꯧꯕꯗꯣ ꯂꯩꯔꯤꯕ ꯂꯥꯏ ꯃꯌꯥꯝꯅ ꯇꯥꯕꯤꯗ꯭ꯔꯁꯨ ꯏꯁꯣꯔ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯞꯄꯦꯀꯣ ꯋꯥꯔꯦꯀꯣꯅ ꯈꯜꯂꯒ ꯑꯩꯅ ꯀꯞꯆꯈꯤꯕ ꯂꯥꯎꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯏꯄꯥ ꯏꯁꯣꯔꯅ ꯐꯍꯟꯕꯤꯔꯦ ꯑꯗꯣ ꯏꯁꯣꯔ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯃꯌꯥꯝꯗ ꯏꯄꯥ ꯏꯁꯣꯔꯒꯤ ꯍꯥꯏꯗꯤ ꯏꯄꯥ ꯏꯁꯣꯔꯗ ꯑꯋꯥꯕ ꯇꯥꯕꯗ ꯆꯪꯖꯧ ꯄꯨꯟꯁꯤ ꯂꯥꯛꯀꯅꯤ ꯑꯗꯩꯗꯤ ꯅꯣꯛꯄ ꯐꯪꯉꯨꯗ꯭ꯔꯕ ꯑꯩ ꯉꯁꯤ ꯅꯣꯛꯄ ꯐꯪꯖꯔꯦ ꯏꯄꯥ ꯃꯁꯛ ꯈꯪꯖꯕꯗ ꯏꯄꯥ ꯏꯁꯣꯔ ꯃꯁꯛ ꯈꯪꯖꯕꯗ ꯏꯁꯣꯔ ꯈꯪꯗꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯁꯣꯔ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯏꯁꯣꯔ ꯃꯁꯛ ꯈꯪꯕꯤꯌꯨ ꯑꯩꯗꯤ ꯉꯁꯤꯗꯤ ꯍꯥꯟꯅ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯕꯤꯗ ꯑꯩ ꯋꯥꯅ ꯍꯤꯡꯉꯝꯕꯗꯣ ꯉꯁꯤ ꯑꯩ ꯏꯁꯣꯔ ꯃꯁꯛ ꯈꯪꯉꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯋꯥꯠꯇꯅꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯏꯁꯣꯔ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯏꯁꯣꯔ ꯃꯁꯛ ꯈꯪꯕꯤꯌꯨ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯨ ꯏꯁꯣꯔꯅ ꯇꯧꯒꯦ ꯈꯟꯕ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯔꯣꯏ ꯍꯥꯏꯕ ꯑꯩꯁꯦ ꯆꯠꯄ ꯉꯝꯅꯤ ꯉꯝꯃꯣꯏ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯑꯕꯅꯦ ꯆꯠꯄ ꯉꯝꯕ ꯉꯝꯗꯕꯁꯦ ꯂꯥꯏꯕꯛ ꯆꯥꯟꯁꯅꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯑꯩ ꯉꯁꯤ ꯆꯠꯄ ꯉꯝꯃꯦ ꯐꯝꯕ ꯏꯊꯟꯗ ꯐꯖꯅ ꯉꯝꯃꯦ ꯃꯊꯪ ꯉꯝꯃꯛꯑꯅꯤ ꯑꯩ ꯃꯊꯪ ꯉꯝꯕꯗꯣ ꯏꯁꯣꯔꯗꯁꯨ ꯊꯥꯒꯠꯀꯦ ꯏꯕꯨꯡꯗꯁꯨ ꯊꯥꯒꯠꯀꯦ ꯏꯁꯣꯔ ꯈꯪꯗꯕ ꯃꯌꯥꯝꯗꯁꯨ ꯏꯁꯣꯔꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯐꯍꯟꯕꯤꯔꯛꯑꯦ ꯍꯥꯏꯕꯁꯦ ꯑꯁꯤꯗ ꯍꯥꯟꯅ ꯆꯠꯄ ꯉꯝꯃꯝꯗꯕ ꯑꯩꯒꯤ ꯂꯩꯕ ꯐꯤꯕꯝꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯋꯦ ꯑꯗꯣ ꯏꯁꯣꯔ ꯈꯪꯗꯕ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯎꯠꯅꯤꯡꯉꯦ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯐꯤꯕꯝ ꯑꯗꯩꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯏꯁꯣꯔꯅ ꯂꯣꯏꯅ ꯉꯝꯍꯟꯕꯤꯕꯅꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯪꯒꯤ ꯑꯣꯏꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯦ ꯏꯁꯣꯔꯅ ꯍꯥꯏꯗꯤ ꯉꯝꯗꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯣꯖꯥ ꯏꯕꯨꯡ ꯑꯩ ꯁꯤꯁꯦ ꯍꯥꯏꯅꯤꯡꯉꯦ ꯏꯁꯣꯔ ꯈꯪꯗꯕ ꯃꯌꯥꯝꯗꯀꯣ ꯑꯩꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯋꯥꯅ ꯍꯤꯡꯉꯝꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯏꯁꯣꯔ ꯃꯁꯛ ꯈꯪꯕꯗ ꯃꯤꯀꯨꯞ ꯐꯥꯗꯅ ꯑꯩ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯏꯕꯨꯡꯅꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥꯒ ꯄꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤꯀꯣ ꯄꯩꯁꯥꯗꯣ ꯏꯕꯨꯡ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥꯅꯦ ꯂꯨꯄꯥ 10 ꯂꯩꯇꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯋꯥꯠꯄ ꯂꯩꯍꯟꯗ꯭ꯔꯦ ꯏꯁꯣꯔ ꯃꯆꯥ ꯃꯌꯥꯝꯅ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯅ ꯏꯁꯣꯔ ꯃꯆꯥ ꯃꯌꯥꯝꯅ ꯃꯊꯪ ꯑꯩꯒꯤ ꯍꯔꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯤꯌꯦ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯇꯧꯍꯟꯕꯅꯦ ꯑꯗꯣ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯑꯩꯅ ꯀꯞꯆꯔꯒ ꯑꯩꯅ ꯋꯥꯔꯒ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡ ꯑꯩ ꯉꯝꯃꯦ ꯐꯝꯕ ꯀꯥꯏꯅ ꯇꯝꯖꯔꯛꯏꯁꯦ ꯃꯥꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯏꯁꯣꯔ ꯃꯁꯛ ꯈꯪꯉꯝꯗ꯭ꯔꯕ ꯉꯁꯤꯁꯨ ꯑꯩ ꯋꯥꯔꯒ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯩꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯆꯍꯤ ꯆꯨꯞꯄ ꯋꯥꯔꯒ ꯂꯦꯜꯂꯝꯕꯗꯣ ꯑꯩꯅ ꯏꯁꯣꯔ ꯃꯁꯛ ꯈꯪꯉꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯏꯁꯣꯔ ꯈꯪꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯅꯨꯡꯉꯥꯏꯕ
ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯑꯣꯏꯔꯦꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯏꯁꯣꯔ ꯃꯁꯛ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤꯅ ꯑꯩꯅ ꯍꯥꯏꯖꯒꯦ. ꯑꯃꯦꯟ ꯑꯃꯦꯟ. ꯑꯗꯨꯅꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯆꯣꯛꯊꯔꯕ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯁꯥ ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯒꯦ. ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ, ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ, ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ. ꯏꯆꯟꯗꯤ ꯍꯛꯆꯥꯡ ꯐꯕ ꯈꯛꯇ ꯅꯠꯇꯦ, ꯏꯆꯟꯒꯤ ꯊꯋꯥꯏꯒꯤꯁꯨ ꯄꯣꯊꯥꯕ ꯏꯁꯣꯔꯅ ꯄꯤꯔꯕꯅꯤ. ꯏꯆꯟ ꯌꯥꯝ ꯅꯨꯡꯁꯤ. ꯑꯊꯣꯏꯕ ꯏꯁꯣꯔꯒꯤ ꯊꯧꯒꯜꯂꯣꯏ ꯑꯣꯏꯔꯛꯀꯅꯤ. ꯏꯆꯟꯕꯨ ꯌꯦꯡꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯅꯤ. ꯑꯁꯤꯅꯤ ꯏꯆꯟꯁꯦ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯕꯁꯦ. ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯦ ꯂꯟꯅꯤꯀꯣ. ꯑꯊꯣꯏꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟ. ꯑꯗꯣ ꯉꯁꯤꯒꯤ ꯏꯆꯟꯒꯤ ꯑꯊꯣꯏꯕ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩ ꯑꯁꯦ, ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯇꯥꯔꯒ ꯏꯆꯟꯒꯤ ꯌꯨꯝꯗꯁꯨ ꯏꯆꯟ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯅꯥꯏ ꯃꯌꯥꯝꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ, ꯏꯆꯟꯗ ꯃꯇꯦꯡ ꯍꯦꯟꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ, ꯍꯤꯔꯝ ꯄꯨꯝꯅꯃꯛꯀꯤ ꯕ꯭ꯂꯦꯁꯤꯡꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯏꯆꯟꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯣꯏꯁꯅു. ꯑꯗꯣ ꯏꯆꯟꯗ ꯑꯃꯨꯛꯇꯪꯒ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯒꯦꯀꯣ. ꯏꯆꯟ ꯑꯃꯨꯛꯇꯪꯒ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯏꯆꯟꯒꯤꯗꯃꯛꯇꯀꯣ. ꯃꯤꯠ ꯎꯏꯁꯟꯕꯤꯌꯨ. ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ, ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ. ꯁꯔꯒꯅ ꯐꯝꯕꯥꯜ ꯑꯣꯏꯔꯒ ꯇꯥꯏꯕꯪꯄꯥꯟꯅ ꯈꯣꯡꯅꯦꯠ ꯑꯣꯏꯕꯤꯕ ꯑꯕ꯭ꯔꯥꯍꯝꯒꯤ, ꯑꯥꯏꯖꯥꯛꯀꯤ ꯑꯃꯁꯨꯡ ꯖꯥꯀꯨꯕꯀꯤ ꯏꯁꯣꯔ, ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯏꯁꯣꯔ, ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯤꯑꯣꯏꯕꯕꯨ ꯅꯈꯨꯠꯃꯛꯅ ꯁꯦꯝꯕꯤꯕ ꯍꯦ ꯏꯄꯥ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ. ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯗ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯏꯄꯥ, ꯅꯆꯥꯗꯤ ꯃꯇꯤꯛ ꯆꯥꯖꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯄꯥꯁꯇꯔ ꯐꯥꯎꯕꯗ ꯐꯨꯔꯝꯕ, ꯏꯁꯣꯔ ꯍꯥꯏꯅ ꯀꯧꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯕꯨ ꯏꯄꯥ ꯍꯥꯏꯅ ꯀꯧꯍꯟꯕꯤꯔꯦ. ꯄ꯭ꯔꯚꯨ, ꯅꯆꯥꯅ ꯍꯥꯏꯖꯕ ꯏꯄꯥꯅ ꯇꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯏꯆꯟꯅ ꯑꯅꯥꯕ ꯐꯕ ꯑꯁꯤꯒꯨꯝꯅ ꯅꯆꯥꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ, ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ, ꯑꯩꯒꯤ ꯑꯅꯥꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩ ꯋꯥꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯆꯟꯒꯨꯝꯅ ꯐꯍꯟꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ. ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ. ꯑꯗꯨꯒ ꯏꯄꯥ, ꯏꯆꯟꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯅꯨꯡꯁꯥꯡꯕ, ꯋꯥꯠꯇ ꯄꯥꯗꯕ, ꯏꯄꯥ ꯅꯣꯡꯃꯒꯤ ꯐꯔꯛꯄ, ꯏꯆꯟꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯆꯥꯗꯨꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕ, ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕ, ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯄꯥꯅ ꯂꯣꯏꯅꯕꯤꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ. ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯏꯄꯥꯅ ꯃꯅꯤꯄꯨꯔ ꯂꯝꯗꯝꯗ ꯑꯩꯕꯨ ꯄꯨꯕꯤꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯆꯟꯁꯤꯒ ꯑꯩꯈꯣꯏ ꯎꯅꯖꯒꯦ ꯏꯄꯥ. ꯏꯄꯥꯕꯨ ꯊꯥꯒꯠꯆꯒꯦ. ꯄꯨꯜꯂꯒ ꯑꯍꯥꯎꯕ ꯑꯃꯁꯨ ꯆꯥꯃꯤꯟꯅꯖꯒꯦ ꯏꯄꯥꯒꯤ ꯃꯤꯡꯗ. ꯉꯁꯤꯗꯒꯤꯗꯤ ꯏꯄꯥ, ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯂꯥꯛꯄ ꯕ꯭ꯂꯦꯁꯤꯡꯗꯣ ꯁꯔꯒꯗꯒꯤ ꯍꯩꯊꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ. ꯊꯋꯥꯏ ꯑꯁꯦꯡꯕꯅ, ꯍꯣꯂꯤ ꯏꯁꯄꯤꯔꯤꯠꯅ, ꯄꯕꯤꯇ꯭ꯔ ꯑꯥꯠꯃꯥꯅ ꯏꯆꯟꯒꯤ ꯍꯛꯆꯥꯡꯗ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯄꯨꯝꯅꯃꯛ ꯇꯦꯛꯈꯠꯂꯛꯄ, ꯑꯅꯧꯕ ꯄꯥꯔꯠ ꯏꯁꯣꯔꯅ ꯍꯥꯞꯄꯤꯕ, ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯅ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯏꯄꯥ. ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤꯕꯅꯤ. ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯉꯛꯄ ꯅꯨꯡꯉꯥꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯣꯛꯄꯤꯌꯨ. ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯔꯝꯃꯒꯁꯨ ꯏꯄꯥꯗ ꯆꯪꯖꯔꯛꯄ ꯇꯥꯔꯒꯗꯤ ꯏꯄꯥꯅ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯅꯊꯥꯒꯤ ꯅꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯥꯖꯔꯦꯠꯀꯤ ꯏꯄꯥꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ. ꯑꯃꯦꯟ. ꯑꯃꯦꯟ. ꯍꯜꯂꯦꯂꯨꯌꯥ. ꯌꯥꯝ ꯍꯔꯥꯎꯔꯦ ꯏꯆꯟꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯑꯌꯨꯛꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯍꯟꯕꯤꯔꯦ ꯏꯆꯟꯅ. ꯍꯦꯟꯅ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨꯀꯣ. ꯍꯣꯏ ꯏꯕꯨꯡꯕꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯏꯁꯣꯔꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯏꯕꯨꯡ. ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ. ꯍꯣꯏ ꯏꯆꯟ. ꯃꯇꯝ ꯍꯔꯥꯎꯃꯟꯗꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ, ꯍꯔꯥꯎꯃꯟꯗꯅ. ꯍꯣꯏ. ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤꯀꯣ ꯏꯆꯟꯒꯤ ꯃꯅꯥꯛꯇ. ꯏꯕꯨꯡꯅ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯈꯣꯡꯅ ꯆꯠꯂꯒꯀꯣ, ꯏꯕꯨꯡ ꯂꯥꯛꯑꯕꯣꯅ ꯑꯩ ꯑꯣꯛꯄ ꯉꯝꯖꯒꯦꯀꯣ ꯏꯕꯨꯡ. ꯁꯣꯏꯗꯅ ꯉꯝꯕꯤꯌꯨ ꯏꯆꯟ, ꯉꯝꯕꯤꯌꯨ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯉꯝꯍꯟꯒꯅꯤ. ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟꯗꯤ. ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯆꯟ ꯑꯃ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯕꯅꯤꯀꯣ. ꯍꯣꯏ, ꯑꯩꯒꯤꯁꯨ ꯏꯕꯨꯡ ꯑꯃ ꯄꯤꯅꯕꯤꯔꯕꯅꯦ ꯏꯁꯣꯔ. ꯍꯣꯏ. ꯐꯔꯦ. ꯑꯗꯨꯗꯤ ꯏꯆꯟꯒ ꯑꯩꯒ ꯁꯥꯟꯅꯕ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯩ ꯁꯦꯝꯃꯒꯦꯀꯣ. ꯍꯣꯏ ꯏꯕꯨꯡ. ꯐꯔꯦ.